3 October 2025 da Kerela gi Idukki district ta leiba Udambanur khungang da ayuk angan ba sida mang da uriba pukri asida police amadi diver singna iruptuna karigumba khara thiba ubada khunja sing adu pumngak ngakhe makhoi pumna makki wakhal da wahang ama yamna kanna hangli madudi mafam asida kari thoklabna haiba sine phit humphum hen luba pukri asigi sing asi yamna su inglammi adu diver sing aduna iruptuna madugumla phone ama thidibani madudi masigi case asigi wari asi loina honghanba yabada nattana mara leitaba misakpu jail changbadagi ngak thokpada nattana criminal oiriba misak adu tasengna masak khangdokpada amadi asengba achumbadu puthokpa ngamgadoribani aroibada pung kyamuk changduna thiraba matung makhoigi hotna jamanadu mahiyalam diver ama ising manungdagi fawgalaklami amadi mahaki makutta hairiba mobile phone adu yawrami yengbadadi hairiba mobile phone asi icham chamba normal oiba phone amagumna mali adubu masigi phone asigi manung asida adugumlaba miyoi adugi aronba mayam asi lochinduna leiribani hojikti hairiba mobile phone asigi matengdagi police na tasengna mara leiba miyoi adu faraga dandi piba ngamgadoribani hairiba case asigi achumba sengba si karino haibasi video asida khangminarasi kanglei thriller na mayam utaram nokchari asengba thokiba crime story sing leptan tabining labadi channel asibu subscribe tokshinbiramu hojik cases da mayon silasi 26 September 2025 da Jessy gi machanupa ahalna numidangi pung mapal taba matam aduaida mahaki mama oidibi Jessy da call tawrami Jessy amadi Sam George ki machanupa ani leirami amadi makhoi animak India gi wang da leirami adubu makhoi gi machanupa ani asi nungti gi mama da phone tawduna wari utai adum sanai 26 September da su Australia da leiriba machanupa ahalna Jessy da call tawrami numit asida Jessy na call adu lokhatlami adu disconnect tawduna wari watai amata saagidi masigi matung machanupa aduna call kyarak hanna tawrami adubu hanjin call disconnect tawrami ahan badadi network issue gum oiramgani haina chamna khalami machin manau ani asigi mathangi numit asisu afa nungai hybrid oidri makhogi mama Jessy asi ngarang dagi hojik fawba paw fawna bangamdana leidi machanupa atombaduna su WhatsApp ta imanang kaisu tawdaba natro hairiduna message iramni adubu masigi message asisu sin tawramde masigi matung makhogi mapa Sam George ta call tawrami mapana call adu lokhotlami adubu second kharagi matung da call adu tatkhirami masigi matung call amuk tuksinbadadi call reject tawroklami hojik machin manau ani asina karigumba kharidi soidan thoklamnagani haina jingnaba horoklami maramdi makhogi mapa asina tawriba mawong mataw khudimak asi khangmanani maram asina Jessy gi machanupana Kerela da leiba mamanaba amada khudakta call tawduna wafam mayamadu fongdoklami thokhanningneba thodok thoktanaba haiduna marup aduna khudakta Jessy gi leifam adu da chatlammi adubu nungthilgi pung 12 makhai muk taba matam aduwaida yum adu da yawruba matungdadi Jessy gi yum adugi gate adu mapandagi lolamba thengnaki amadi yum manung aduda mi leibagi sanil amata fangamde matom aduda mahakna Jessy bu yamna kanna kawrami adubu pakhum karimata fanglaktabadagi mahakna thengthaba tawduna police da call tawrami masigi matung police ki team mama mafam aduda yaroklami adubu police singna main gate adu hangdoktuna imungda changba matamdadi leiram leba sin adu yamna chungnaningai oiram yum adugi drawing room aduda morok powder gumbagi manam oi kari oi tawba nam thiba manam mama namle aduga ka asida leiriba table adugi mathakta chotli tawba towel macha ama su leiramba thengnaki kitchen manung aduda glass akai ba leiramba thengnaki amadi thong adugi handle du dasu hawgumna tawba posak ama taibagi nami tari hairiba mayam asi ururaga policing adusu matha sarami maramdi mafam aduda wahang pahong kharada oidabsu tawnaba Sam George su leiramdi masigi mathakta Jessy asi karaida leiribano haibasi khangba ngamdribani adubu hairiba thawongsing asi uraba matung mafam asida karigumba kharadi thokla haibasi policing na khanglami masigi matungda police na Australia da leiriba sigi machanupa adu contact tawrami amadi mangondagi mahaki mapa oiriba Sam George ke number loduna phone tawrami handakti Sam George na phone adu receive tawrami adubu police na mangonda wahang pahong tawgi haina tawrakpa matam aduda mahakna sumna hairaklami aihak hujik mapanda leiri aduna kona wari sanasi masigi matungda crime scene oiriba mafam asi seal tawrami amadi forensic team su mafam asida langnam kawrami inspection chathaba matamda Jessy gi mayumgi CCTV camera pumnamak off tawduna leirammi aduga DVR recording check tawba matamda 26 September gi numidang pung 10 makhai dagi pung 12 makhai fawgi footage asi missing oirami matang asida Sam George asisu magi mayumda yawrklami police nam hakki nupi adu karaida lei hain hanglami Sam na sumna pakhum piraklami ai exact oina de haiba ngamde adubu mahak magi marup amagi mayumda soidana chatlamgani police nam kha ta na hanglakami
Jessy asi nahakki loinabini amadi nahakki nupina asuk kuidaba fauba yumda halaktrabasu karidamak nahakna mangonda contact tawdribano Sam George na asumna khumlaklami matam kuiribagi mamangdagi ibani si tongan tongana lainabani police na Sam gi paukhum asi yamna singnaba faurami maram asina 28 September ge ayukta police na yum asigi manakta leiriba CCTV camera sing loina check tawba horklami amadi athuba matamda police na CCTV footage amada 26 September gi ahing pung 13 minute nipuni thoi taba matamda Sam George ki car si yumdagi thaudokhiba urammi aduga pung 2 min 10 taba matamda hairiba car si atopa side amadagi colony asida amuk hanjilakpa urammi CCTV footage asi fanglaba matung Kottayam police na Sam George pu wahang pahong taunabgi damakta police station da kaurammi amadi mangonda footage adu utlaba matungda Sam George na police da sumna hairammi Madugi numidang adu ahak tension yamna leirammi amadi wakhal asi relax khara taunaba ahak long drive ki damak chatlammi masiga loinana mahakna sumna so hairammi magi nupi Jessy magi machega unanaba magi mayumda chatlamgani adubu police na Jessy gi maseda wafam asigi matangda hangba matamdadi Jessy mahak yumda laktaba yamna kuida hairklami masigi matung 29 December da police na forensic team bu Sam gi mayum maduda amuk hanna kaurammi Sam gi car adu ningthina investigate tawrammi amadi masida jingnaba yaba clue khar fanglami car asigi manungda e khidang tairamba si thengna khi amadi masiga loinana hair sample amasu phanglammi forensic team na hairibi evidence sing asi lab ta thaduna hairibi hair sample adu kanagino khangdoknaba report ngairammi masigi matung police na Jessy gi masa singi statement lorami machanupa ahalna sumna fongdoklami aikhoina imabu hanjin na contact tawnuba yamna kanna honarami adubu magi phone asi amukna ring chatlaga tatkhirami aduga amukna switch off lerami 26 December gi numidang pung 9 minute putere chatpa matamda aroibu oine imagi message ama lakhi haiba message adudi ai hak hojik thabak khara chilleduna wari watai adu kona ngahak leiraga sanasi haina text tharakhi masigi matung Jessy na call tawrakhide amadi message amata tharakhide machanupa ani gi wafam sing asidagi khangba ngamle dudi Jessy gi mathakta thokliba thawong sing asi 26 September gi numidang pung 8 gi matung da thokpani masigi matung police na Jessy gi mobile asi track tawba horklami mahaki phone asi last oina AMG University gi manakta active oiba thengnaki police na case asi gi matang da yamna kana investigation chatharami ikhang haudana media da khabar ama sadoraklami Udambanurda laiba jaga amada nupi gi oigda firol amadi chappal fangnami 2 October ge ayukta police ki team amagasu Udambanur area da yosilami mafam asida police asina chingmai asigi mathakta langja sing koi pai thengnarami chingnaradu makhoina chingmai asigi makha thangba sarukta kumthaduna kari laibun haina thiram khara lapna chatlaba matung asongba napi mongsong marakta hairiba nupi gi chappal firol amadi laibakta khongul mami khara tarama thengnakhi makoina khara amuk sangsinuna yengbadadi mafam aduda nupi amagi thawai yaudra chang ma leiramba thengnakhi hairiba chang asi atai kanagi sunatte Sam George ki loinabi oiribi Jessy gi thawai yaudra chang mafam aduda pung kya chang thirabasu Jessy gi phone asi fanglamde adubu ikhang khangauduna police amana mafam asida leiriba pukri macha asida jingnaba fauroklami aduga makhoi masel munna khanaraba matung hairiba pukri asida jingnaba si hengalaklam aduna khodakta makhoina iruppa miyoi kaurami hairiba pukri asi fitni phudagi humpumuk luna leiri amadi ayuk oibna ising adu su yamna inglammi adubu iruppa miyoi aduna karimata chingnaba tawduna pukri aduda kumthaduna phone adubu thiba horuklami pung khara thiraba matung iruppa nupa amana ising mathakta fawalakpada magi makhutta mobile phone ama yarokki masigi matung hairiba phone asibu sil tawsinduna forensic ta direct oina tharami hairiba phone sigi deleted data sing adu recover tawraba matungdari asigumlaba aronba kiyama mangda thorakki aduga masigi aronba sing asina case asi solve tawgadoribani 26 September gi ahing pung 13 minute nipuni thoi taba matamda Sam George na long drive ki dabak yumdagi thokhiba matamda Jessy gi mobile gi location asisu magi car aduga winana Idukki road ta Udambanur tamna chatkhiba si uba fangni masidagi confirm oiba ngamle madudi numidang aduda long drive aduda Sam galonena Jessy su chatlammi amadi yamna maru oiriba wafam amana Jessy gi mobile phone asida phangliba message mayam asidagi khangba ngamle Jessy bu haliba misag asi atai kana sunatte mahaki mapuruiba oiriba Sam George asini tasengbasu Jessy na mahaki maruk amada asumna message tharami aikhoi yum asida tension yamna leire amadi aigi nupagi mawung mataw asi karino mai taw ai mahag si yamna kisilagle haiba wafam kayama irammi mobile adudagi fangkiba evidence mayam asina case asi solve tawbada yamna chawna mateng oike
पुलिसना वहंग पाउहंग मथंग मथंग फोर्स तौदुना हंगलक्पा अमदी एविडेंस मयाम असी मथंग मथंग मांग थोरकपदगी सेम जॉर्ज असी अरोनबा मयाम अदु लोटसिनुन थंबा ngamlamde अमदी थौदोक असिगी मतांगदा ताबदा अकी तुजुंगबा फावबा अचुंबा कया अमा मांगदा थोरकखि अमदी मसी ताबदा मियामसु पुंगक ngakhi इमुंगी मियोइसिंगी स्टेटमेंट अमदी कॉलोनी अदुदा लेरिबा मियोइसिंगदा वहंग पाउहंग तौबदा सेम जॉर्ज असी लोहोंद्रिङै ममांगदा नुपी कया अमगा रिलेशन लेबा मिसक अमनी अमदी अहिंग अथेंगबा फावबा मयुमदा हंजिनदबी मपानदा चक्तालुना लेबा मिसक अमा ओइदि हाइदिबा वफमसिंग असी मंगोनदि नॉर्मल ओइबा वफम ngakतनी मसिना मरम ओइरगा मागी इमुंग मनुंगी मियोइसिंगदि यामना थवाई वाबाबदि नुंगाइतबा हाइबदु ओइदिबनि लाइरिक लाइसु तंबा लोइरबा मतुंग सेम जॉर्ज असी आईटी अमदी टेक्निकल प्रोजेक्ट सिंगदा थबक तौबा हौरखि चही खरगी मतुंग सैम असी मपुंग फाना सेटल ओइखि हाइदिबा मतम असिदा जेसी अमदी महाक थेंगनरखिबनि जेसी असी कोटायम डिस्ट्रिक्ट स्कूल टीचर ओइबनि मसिगी मतुंग मखोय अनि असी तपना तपना सुम लोइनबा हौरखि अमदी अमना अमबु पामनबा हौरखि मतमगी मतुंग इन्ना सैम अमदी जेसीगी मरक्ता नक्सिनबा हेनगलखि अदुगा मखोय अनिना मपुनसि चुप्प पुन्ना लैमिननबा वारेप लौनखि अदुबु मखोयगी इमुंग मनुंगी मियोइसिंगदि हाइदिबा वफम असी यारमदे इमुंग मनुंगी मियोइसिंगना याद्रबा फावबदा सैम अमदी जेसी अनिना नाटकी ओइबा मोंग लुहोंखि मसिगी मतुंग मखोय अनिना पुन्ना लैमिनखि अदुबु मतमगी मतुंग इन्ना मखोय अनिगी मरक्ता प्रॉब्लम्स खतना चैनबा अमदी लापथोकनबा असि असुम असुम हेनगलखि अपाम नुंसीबना हौदुना सेम खिबा रिलेशन असि हौजिक्ति तपना तपना अरोनबा लानफम अमा ओइना ओलखि जेसीना सैमगे असेंगबा सकलोन असिसु उबा फंगलखि अदुगा महाग असि हौजिकसु अतोप्पा नुपी कया अमगा मरी लैनरि ममांगदे सैमना महाकी गर्लफ्रेंड मयाम असि मपानदा उनरंबनि अदुबु महागना नुपीसिंग अदु मयुमदा ओइना पुरकपा हौरकपदगी हाइरिबा लिमिट असि क्रॉस तौरखिबनि हौजिक्ति जेसी असि सैमगा पुन्ना लैमिनबदा हंगोइबा अमदि साउनिंगबा फाउरखि अदुना नोंगोदि महागना सैमगा लैमिनररोय हाइबा फिरेब असि लौखि अदुगा महागना ग्राउंड फ्लोर दा लैबा का अमदा लैरि अदुगा सैमना फर्स्ट फ्लोर सिदा लैरि नुमित खरनिदि असुम तौदुना दुम हौखरे अदुबु महाकी मपुरोइबा असिना नुंगटी नुमित खुदिंगी अतोप्पा नुपी सेंसिनदुना मागी मयुमदा पुसिलकपा हाइबसि करंबा नुपीना खांगदुना लैबा ngamgadauriba नोंगमदि जेसीना अरोइबदा सैमदा असुमना हाइदमि हौजिक्ति हाक नंगा लैमिनबा पामद्रे अखोय अनि डिवोर्स तौनरसि हाइदिबा वफम असि ताबदा सैम असि यामना साउरक्लमि मरमदि करिगुमा महाकना डिवोर्स तौनबा तारगदि डिवोर्स का लोइना लोइना एलिमोनी सु पीबा तारिबनि अदुगा मसिगी मथक्ता मखोयना लैनरिबा युम असिगी कंट्रीब्यूशन असि अयामना जेसीगी ओइदिबनि सैम जॉर्ज ना वाखलदा सुमना खलमि करिगुमा जेसीना डिवोर्स फाइल तौरबदि महाक युम असि सोइदना लौखरनि अदुगा महाक होमलेस हाइबा अदु ओइगदौरिबनि असुम तौना मखोय अनि सि साउनाबा अमदि मरै यामना कन्ना यदरमि मरै यदना यदना सामना महाकी वाखल खलमी जेसी असि महाकी लंबी असिदगी लौथोखिबदि करी काय सैमना खुदोंग चाबा थीदुना लैरमि अमदि 26 सेप्टेम्बर की नुमिदांग असिदा महाकना खुदोंग चाबा तंजादु लौरमि नुमित असिगी नुमिदांग पुंग 10 मखाई ताबदु वाइदा करिगुंबा वफम अमगी मरमदगी खतनरमि अमदि खतनबा असि यामना कन हेंजिलकपदगी सैम जॉर्ज ना जेसी की मखौरी असिबु मेट खाइदुना मफम असिदा महाक पुलोशिनकी मसिगी मतुंग सैम जॉर्ज ना हाथु एविडेंस मयाम असिबु मांगहनबा तौरमि महाकना 26 सेप्टेम्बर की नुमिदांग पुंग 10 मखाई ताबा मतमदगी 12 ताबा फावबगी सीसीटीवी फुटेज सु डिलीट तौथोखि मसिगी मतुंग जेसी की असि भागचांग असिबु कार मनुंग अदुदा हापसिलबा मतुंग युम अदुगी लाइट्स मयाम अदु लोइना उथत्तुना नुमिदांग पुंग 12 मिनिट निफु ताबा दुवाइदा जेसी की हकचांग असिबु डिस्पोज तौनबा युमदगी थोलखि किलोमीटर 60 मुक कार थौरबा मतुंग महाग उदम्बनुरदा यौखि सैमना कार दुबु चिंगमाय अमगी मनाक्ता खामलम्मि मसिगी मतुंग महागना जेसीगी हकचांग असिबु कार अदुगी लौथोकलबा मतुंग यामना ngamkhaba चिंगमाय असिदा लंथखियाले अदुबु महागना जेसीगी मोबाइल असि पाइसिलम्मि अमदी महागना हलकपगी लंबीदा जेसीगी मोबाइल असि एमजी यूनिवर्सिटी की मनाक्ता लैबा यामना लुबा पुखरी अमदा लंथरमि मरमदि पुलिसना फोन असिगी एक्जेक्ट लोकेशन असि ट्रैक तौबा ngamloroi अमदी थीदुना अदुम लैरगनि हायना खनमननि अदुबु हाइनबा लै क्रिमिनल अमना क्यामुक यामना हैसिंगना क्राइम अदुबु सत्थसनु अरोइबदि पुलिस की मखुत्ता अदुमक तागदौरिबनि मसिमकनि सैम जॉर्ज के मथक्ता थोगिबसिसु महाकी प्लानिंग मयाम असि अरेमदा ताखि अमदि महाक पुलिस के मखुत्ता ताखि मसिगी मतुंग पुलिसना सैम जॉर्ज पु कोर्ट पुथोखि अदुगा मफम असिदगी जेल महाक पुथाजिनखि हौजिक ओइनदि हाइरिबा केस असि कोर्ट मखा ताना चथदुना लैरि अमदि कोर्ट की फाइनल डिसीजन असि लाकदौबा वाली सैम जॉर्ज असिबु
kari karamba dandi pihanningbage haibasi comment mayamna haibiram. Video asibu loiba fauba yengbibagidamagta mayamu thagatchari. Asigumba crime ge explanation video makhatana yengbininglabadi channel asibu subscribe tawshinbiramu. Mathangi video da mayam amuk punna thengnarasi matam adu fawbatang mayamna ngaibiramu. Kanglei thriller na mayamu amukka thagatchari.